Moirang Thamna Pokpida Class 9 Khakta Tamlipi Nupimacha ama imungda thouri yanduna siraga leramle. Bisnupur District Moirang Police Station Konba Thamna Pokpi Makhalekai the Class 9 Khakta Tamlibi Masagi Sahi Taramari Rom Tamangai Dibi Nupimacha ama Masamaki imungda thouri yalaga Siduna leramle Hari Lake Hidraba Nupimacha dugi maming Ranibala Kawi Mahaki Apopana Senapati da Tabak Subasat Kieduga Mamana Laukumba Zat Kringegi Matamda Nungai Tabataudo Adu Tokibani Sahi Nauribi Nupimacha Saduna thouri yan kibagi sabsaba maram dumakti khangbangam police na so iramasugi matang da thijili haibadagi hena karigumba wafam amata phongdorakpa leitre aduma pusahi nauribi nupimacha aduna thouri yan kibagi maram adu kanagumba miyoi amana natai sadaba video clipping ama thadorakpaga mari lenaramgudra haibagi singnaba amadi leinari iramasugi matang da police na so FIR ama lokhatuna natai sadaba video footage adu kanana thadorakpano haiba thijinba haukhre misi adugi matang da mara leba miyoi sing phau hairaduna Bisnupur district ki thamna pokpida LCM High School ki mahiro signa ngasi thamna pokpi kaithelda wakat mi phama mapang thokre misi asigi matang da sem khiba JC ki maikai degi pawmi sing da hai khima dudi video adubu upload tawrakhiba mi adu August 15 phawbada thidoktuna asengba puthokada bani karigumba lenga na hairiba matam asi phawbugi manungda senariba mi adu thidoktuna asengba puthokta tarabadi JC na leba miyangba khusamnaraga makhal kya gi akanba khongjang sangsenna ba sem sare hari sahi yankhai gi matungda IM gi lusingba Muivah lakleba October da mahaki pona phamlamdam ukhrul da lakadauri haire sahi yankhai gi tungda National Socialist Council of Nagaland Isaac Muivah NSN IM gi General Secretary Thuingaleng Muivah October thada mahaki pona phamlamdam ukhrul gi somdal da laklabi yai haire hiramasigi matang da North East Live da phonglakpa report amana hai naga gi lalhau da yaukhraba matungda mahakna pona phamlamdam somdal da lakpa handakna ahanba oiragane October gi ahum suba natraga aroiba sayol da IM gi lusingba se masaki pona phamlamdam da lakna ba thorang tauri haina North East Live ki report asina makhata na phongdorakle sahi yamsilakpana maram oiraga IM gi lusingba se hauji haksang gi phibam soksilakle handakta so haksang gi phibam soksilakpana maram oiraga hospital da pukhatuna layeng khiba laikhrabane panba yabadi kumja 2010 gi May thada so NSN IM gi lusingba se masaki pona phamlamdam oiriba ukhrul gi somdal da lakna ba thorang tauke matamadu da Manipur lengakna Muivah sanglaknabagi ayaba pikidaba maramna asaba watho ama thoke Manipur lengakna Muivah sanghandanaba laukhiba phirep adubu yaningdaba phongdoktuna kumja 2010 gi May 6 da masing yamlaba naga miyamna mauget ta khongjang sangsilakpadagi Manipur amasung Nagaland gi lonaba ngamkhri da leiba mauget ta security forces na khongjang sangsilakliba miyoising adu laksinna honaraduna nomai round khara kapada mahairoi ani laikhidabane thaudok hudu da laikhidraba mahairoi ani adudi Zakmagi St. Joseph College da BS second year tamba Dikho Losuo amasung Bangalore ki St. Joseph Evening College da BS second year tamba Nelly Sakhoni kumja 2010 gi May 5 da NSN IM ki General Secretary Thuingaleng Muivah na masagi pona phamlamdam oiriba ukhrul district ki somdal da chanabagi damak Nagaland gi Biswai mada thunglakhi adubu Manipur lengakna Muivah sanglakpa yaroi haina athingba thamkhiba maramna mafam adu da mahak ahing yarekpa takhi NSN IM gi lusingba du Manipur da sanglakpa yaroi haina matam du gi state lengakna athingba thamkhiba gi mayokta naga miyamna akana mong da khongjang sangsilakhi matam du gi Congress lengakna Muivah sanglakpa thingba gi pandam da masing yamlaba security person sing mauge ta thamduna section thorang lokhatuna laikhi matam adu da Muivah sanghangadabane haina khongjang sangsilakhi ba miyosing amasung security person sing gi marakta sauna mukna ba thorakhi security forces na miyamgi ihaulak sinna bohonaraduna mauge ta nomai round kya marung kapada khongjang sangsilakhi ba singi manungda yorokpa mahiroi ani laikhidabane andaki oinadi Muivah na mahake pona phamlamdam da lakani hairiba sigi matangta athingba thambagi wafam taba phangde hairi Rims ta senja thumja tauba khudak ta lekhudabane hairi North East khwaidagi maming leiba medical college ama oiriba Rims ta ngasidi senja thumja gi thawong kya sa thabaga loinana amotpana pik thalle haina KCP PWG MC unification na thadrokpa cherol amana phongdorakle lopasigi PRO singkhai nganbana khuyek pidona thadrokpa cherol amana hai Rims hospital manung da transfer tawbada lupa lising manga dagi tara phawba laure gynecology gi OPD ticket kakpada lupa tara piba ticket ase manung ge staff singna black ta lupa sani sahum da yonduna leire CT scan lawbada counter dagi
ticket lohandana staff singna manungda lupa songa maranai oina lauraga sel tanduna leire punamasigi mathakta notification thokdana anauba thabak po hapta haptuna leire COVID-19 gi laisat manungda laukhiba staff sing makhata na thabak tawhanaba lupa lakh tara kul lauduna senja thumja gi thawong sauna sathare haide ba thabak thoram se sikhudakta lefan baga loinana numit homni gi manungda rims ki purchase section da leire ba miyosing thabakta gi lokthokda bani haire Amit Shah na Manipur da irang laitre tangdu laitaba hanjilak lagani haina phongdokre sahi ani helaklaba Manipur gi irang haujikti laitre athoba matamda tangdu laitaba phibam hanjilak lagani haibagi thajaba lai haina Union Home Minister Amit Shah na phongdokre Kerala gi Kosi da pangthokpa Monorama News Conclave 2025 da ngarang Union Home Minister na wafamasi phongdokhibani kumja 2014 da Narendra Modi na lusingba NDA gi lengak lakhraba matungda India gi politics da anawba mayol ama lakpa haukhre hena palladuna mahana haike Manipur da irang thoktringai BJP gi lengak matamda ban strike amadi kangluk gi irang amata laikhide adubu court gi yathang amana maram oiraga Manipur da kangluk gi irang tholakhibani opposition da leiriba party na Manipur da lengak paikhiba matamda su kangluk gi irang adumak thoki mamangda kangluk gi irang thokhiba matamda sahi ama makhaidagi ani makhai fawba sangna waroshin porakna bo honakhe haujipti Manipur da ingtapa phibam leire Ministry of Home Affairs na yeng thinariba kalup anigi mehutsing unaduna tongan ba wari sanaba haure athuba matamda mahausa ge phibam da hanjilak lagani haibagi thajaba leire Manipur da thokliba irang asi lininga mari leina de kalup ki oiba irang ni haina palladuna mahana haike awang nokpo state singi oina haujuk phawba da agreement kun hena khuyek pinakre maduna maram oiraga mioi lising tara hena khulai thadoktuna mahausa ge punsi da hanjilakle ingtapa purakna bagi wari sanaba haibasida khulai hana thadok hanba mathau tai wari sanasi harabadi khulai paiduna lan hauriba singna khulai hana thadoktuna framework ama semlaga ingtapa purakna bagi wakhalonda wari sanagadabane haujuk lan hauriba singna khulai thadoktuna mahausa ge punsida hanjilaknaba lengak na thorang kya lokhali haina su mahana makhata na phongdokhe numit taret ni gi manungda changjarakna ba khanghalakle KCP taibangan ba group ta yauramba me khara yauna lup ki ayaba yaudana lup asigi ming sijinaduna miyamdagi sel khonggat lambada chenaba sing numit taret ni gi manungda changjarakada bani haina khangalakle KCP taibangan ba group ki publicity secretary salaingan ba meitaina khuyek piduna thadropa zero lamana hai operation on eradication of public enemy ge ahan ba tangka ki oina lup ki ming sijinaduna sel khonggat lambada chenaba sing gi ming lauk thorakle hairiba miyo sing adudi lieutenant oina mukesh Elias Koba Elias Sai ngamba second lieutenant Kaksin Tabam Rishikesh Elias Nauksa Elias Thonga Sharma amasung private Sandam Rabichandra Elias Ibomsa Elias Thauzalni hairiba mioi ahum asiluptagi misel oikraba kangpudi matung tarakpada makhoina miyamdagi selgi tengbang niba laklabadi miyamna warak pinaba sinajari loinana mioi ahum asinami taret nigi manungga lupta sangjarakta bathoklabadi akana miyek sanglagani hainasu KCP taibangan ba group ki publicity secretary na thadrokpa zerol sinama khatana phongdorakle NPP na popular government na samna ba akan ba pressure pedi neda dagi so positive signal fangla hena case loke na phongdokre center da leiriba NDA sarkar ga punna chatmina bagi mathakta Northeast Democratic Alliance nedagi partner amasu oiriba NPP gi maikaidagi state asida popular government ama semna bakanna honari masida nedagi maikaidagi so positive signal fangba haure haina wangoi kendra gi MLA khuraijam loke na phongdokre ngasi wangoi kendra gi manung sanba upokpi awang lekai de MLA asina nauna saba top upokpi awang lekai community hall sanga ba thoramgi sideline da MLA khuraijam loke na waphamase phongdokladuna makhata na haikibada BJP na mamang da state asida popular government ama semna bakana honaramkhi haujukna amuk NPP na eda amasung NDA government da Manipur da popular government lingna ba lepalaitana taksille laiba asigi haujuk oirakliba political gi ahongba kaya asida Northeast state singi oiba mapanga kanba regional political party ama leibagi mathau tai haina phongdokhe amarom da ngasi community hall sangaba gi thoram aduga mari leinana MLA lokena makhata na haikibada lingjen manadrabadi sakhwatpa thintagani politics ta mai onsinduna leibagi mahutta development da sumai onsinsi aikhoina kaidangoi da horophum kawpham thokte horophum kawthoklaga na thairamlabadi isagi identity khangdabaga pangkhak oigani upokpe se mahana angang oiringai amadi mikhal leblakhiba matamga yam naksinana mari leinaraga lakle election mai paklaba matung leibaki amasung imung manunggi awaba kya leiduna su lamdamasigi yaifa thorang paikhatnabagi damak thausil thorang kya paikhatuna lakle ngasi sanggadaba community hall asina aroiba natte samjingadaba kya ama leide upokpi taba lambi asi
PMGNY ꯒꯤ ꯃꯈꯥꯗ ꯁꯦꯝꯅꯕ ꯇꯦꯟꯗꯔ ꯂꯣꯏꯈ꯭ꯔꯦ ꯆꯍꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯝꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯅꯨꯄꯤ ꯈꯛꯇ ꯅꯠꯇꯅ ꯅꯨꯄꯥꯗꯁꯨ ꯕ꯭ꯔꯦꯁ ꯀꯦꯟꯁꯔ ꯅꯥꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄ ꯊꯦꯡꯅꯔꯦ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯕ꯭ꯔꯦꯁ ꯀꯦꯟꯁꯔ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯅꯨꯄꯤ ꯈꯛꯇꯒ ꯃꯔꯤ ꯂꯩꯅꯕ ꯂꯩꯅꯥꯅꯤ ꯍꯥꯏꯅ ꯂꯧꯅꯩ ꯃꯦꯗꯤꯀꯦꯜ ꯂꯤꯇꯔꯦꯆꯔ ꯑꯃꯗꯤ ꯄꯕ꯭ꯂꯤꯛ ꯀꯦꯝꯄꯦꯟ ꯀꯌꯥꯗ ꯕ꯭ꯔꯦꯁ ꯀꯦꯟꯁꯔ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯅꯨꯄꯤ ꯈꯛꯇꯒ ꯃꯔꯤ ꯂꯩꯅꯕ ꯂꯩꯅꯥ ꯑꯣꯏꯅ ꯎꯍꯟꯅꯕ ꯍꯣꯠꯅꯕꯒꯨम ꯇꯧꯔꯤ ꯑꯗꯨꯕꯨ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯅꯨꯄꯥꯗꯁꯨ ꯂꯩꯅꯥ ꯑꯁꯤ ꯅꯥꯕꯒꯤ ꯊꯧꯗꯣꯛ ꯊꯦꯡꯅꯕ ꯂꯩꯈ꯭ꯔꯦ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯅꯨꯄꯥꯗ ꯕ꯭ꯔꯦꯁ ꯀꯦꯟꯁꯔ ꯅꯥꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯅꯥ ꯑꯁꯤꯒꯤ ꯂꯥꯏꯑꯣꯡ ꯎꯠꯊꯣꯔꯛꯄꯗ ꯊꯧꯁꯥꯅꯗꯕꯒ ꯂꯣꯏꯅꯅ ꯐꯤꯕꯝ ꯍꯦꯟꯖꯤꯟꯈ꯭ꯔꯕ ꯃꯇꯝꯗ ꯕ꯭ꯔꯦꯁ ꯀꯦꯟꯁꯔ ꯅꯥꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯈꯤꯗꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯎꯖꯥꯂꯥ ꯁꯤꯛꯅꯦꯁ ꯒ꯭ꯔꯨꯞ ꯑꯣꯐ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯟꯁꯜꯇꯦꯟꯠ ꯃꯦꯗꯤꯀꯦꯜ ꯑꯣꯟꯀꯣꯂꯣꯖꯤꯁ ꯗꯥꯛꯇꯔ ꯔꯤꯁꯨ ꯁꯔꯃꯅ ꯔꯤꯄꯣꯔꯠ ꯑꯃꯗ ꯍꯥꯏꯈꯤ ꯃꯥꯂꯦꯝ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯕ꯭ꯔꯦꯁ ꯀꯦꯟꯁꯔꯒꯤ ꯆꯥꯗ ꯑꯃꯗꯤ ꯅꯨꯄꯥꯗ ꯅꯥꯕ ꯊꯦꯡꯅꯩ ꯃꯁꯥꯒꯤ ꯆꯍꯤ 70 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯨꯄꯥꯁꯤꯡꯗ ꯂꯩꯅꯥ ꯑꯁꯤ ꯅꯥꯕ ꯊꯦꯡꯅꯩ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯆꯍꯤ ꯅꯧꯔꯤꯉꯩꯗ ꯂꯩꯅꯥ ꯑꯁꯤ ꯅꯥꯕ ꯌꯥꯎꯏ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯃꯨꯠ ꯇꯥꯅ ꯈꯪꯗꯕꯒ ꯂꯣꯏꯅꯅ ꯆꯥꯡ ꯅꯥꯏꯅ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯗꯕ ꯃꯔꯝꯅ ꯅꯨꯄꯥꯗ ꯕ꯭ꯔꯦꯁ ꯀꯦꯟꯁꯔ ꯅꯥꯔꯛꯄ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯦ ꯂꯩꯅꯥ ꯑꯁꯤ ꯑꯣꯏꯍꯜꯂꯛꯄ ꯌꯥꯕꯒꯤ ꯃꯔꯨꯑꯣꯏꯕ ꯔꯤꯛꯁ ꯐꯦꯛꯇꯔꯁꯤꯡꯗꯤ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯤꯗ ꯕ꯭ꯔꯦꯁ ꯀꯦꯟꯁꯔ ꯅꯥꯕ ꯃꯤ ꯌꯥꯎꯈꯤꯕ ꯍꯣꯔꯃꯣꯟꯒꯤ ꯈꯜ ꯀꯥꯏꯔꯛꯄ ꯀꯥ ꯍꯦꯟꯅ ꯅꯣꯏꯕ ꯀ꯭ꯔꯣꯅꯤꯛ ꯂꯤꯚꯔ ꯗꯤꯖꯤꯖ ꯄꯣꯛꯄꯗ X ꯀ꯭ꯔꯣꯃꯣꯖꯣꯝ ꯃꯁꯤꯡ ꯍꯦꯟꯅ ꯌꯥꯎꯔꯛꯄ ꯑꯁꯤꯅꯆꯤꯡꯕꯅꯤ ꯑꯣꯒꯁꯠ 19ꯗ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯔꯜꯗ ꯕ꯭ꯔꯦꯁ ꯀꯦꯟꯁꯔ ꯗꯦꯒꯤ ꯊꯧꯔꯝꯗ ꯃꯤꯌꯥꯝꯕꯨ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯃꯨꯠ ꯇꯥꯅ ꯈꯪꯍꯟꯅꯕ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤ ꯂꯩꯅꯥ ꯑꯁꯤ ꯍ꯭ꯌꯨꯃꯦꯟ ꯄꯦꯄꯤꯂꯣꯃꯥ ꯚꯥꯏꯔꯁꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯤꯕ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯦꯟꯁꯔ ꯃꯈꯜ ꯈꯔ ꯉꯥꯛꯊꯣꯛꯅꯕꯒꯤ ꯃꯇꯥꯡꯗ ꯚꯦꯛꯁꯤꯟ ꯄꯨꯊꯣꯛꯈꯤꯕ ꯇꯥꯔꯕꯁꯨ ꯀꯦꯟꯁꯔ ꯃꯈꯜ ꯈꯨꯗꯤꯡꯃꯛ ꯉꯥꯛꯊꯣꯛꯅꯕ ꯚꯦꯛꯁꯤꯟ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤ